President Draupadi Murmu numit nini ki khongsatang asi nungtil Imphal da thunglakre. IDP sing kokomi amadi miyam ga loina na ngasidagi relief camp sing da hing yarek tuna khongjang changshilagani hairi. Asum aran khangdana matam chadana irang hobana mangjaba oigani haina speaker Thoksom Satyabrata na haikre. Amasung Maring Phurup ki khwaidagi chawba khul oiriba Tengnoupal district ki masi khul ngasisu chawkhat lamjildagi nathaiduna adumak sothaduna lei. Kurumzari ISTV News taram noksari haujuk pau sadona pizari. President Draupadi Murmu gi numit ini ki khongsatang asi numitung bamatung Imphal da thunglakre. President Imphal Airport thunglabada Manipur gi Governor Ajay Kumar Vala, Chief Secretary Punit Kumar Goyal yauna civil police amadi security gi makok thongba official singna taramna oki. President Imphal Airport gi makha lambi da laktuna Imphal gi Raj Bhavan da Governor gi unaki. Makha tana Imphal gi Polo Ground da nupa amasung nupi gi exhibition polo match yengki. Hauzik City Convention Center da President bu miyamna taramna okgi thoram pangthokli. President Draupadi Murmu gi khongsat da Akaiba Thoktanaba security na mafam kayada akan section thorang sing lokati security force na tongan ba mafam sing da pamdaw thodok sing thoktanaba ngak senbagi thabak su kankhatki lambi da lakpa gari sing check to bagi thabak kankhatki President na saruk yagadaba Palace Compound gi City Convention Center Nupilal Complex amasung Polo Ground gi akoibada masing yamlaba security force sing akan ba mawngda ngak seli hayeng pangthokadaba Nupilan gi thoramda India ki President na saruk yabasi mahakna ahanba oiragani hairi. Afford a warm and respectful welcome to the Honorable Connectivity will improve through road projects across 11 districts worth over 310 crore rupees. To enhance public service delivery, infrastructure creation for district administration in 7 new districts will be developed at a cost of more than 140 crore rupees, strengthening grassroots governance in the state. Infrastructure creation for Manipur Police at both state and district levels, amounting to 85 crore rupees, will significantly strengthen law enforcement capability and improve emergency response. To promote traditional industries, an incubation center for handloom and handicrafts will be established across 3 districts of Manipur, supporting thousands of artisans. Tourism infrastructure will rise with the development of Shirui Heritage Village and Bakshi Ground at Ukrul, costing 65 crore rupees, and eco-tourism projects in 2 districts at 8 crore rupees.
sports infrastructure will expand through new complexes in 3 districts worth about 35 crore rupees, nurturing young athletes across Manipur. These projects and programs reflect the aspirations of the people of Manipur and the nation's commitment to inclusive and lasting development. As the Honorable President of India inaugurates new infrastructure and lays the foundation for future growth, Manipur moves forward with renewed confidence, unity and hope. Together, the hills and the valley rise towards peace, prosperity and progress. अब मैं माननीय राष्ट्रपति श्रीमती द्रौपदी मुर्मू जी से निवेदन करती हूं कि आप सभा को संबोधित करें। Governor of Manipur, Sri Ajay Kumar Balaji, distinguished guest, ladies and gentlemen, Namaskar, Kurum Jari. I am delighted to visit Manipur and participate in this reception organized by Manipur people. I am deeply touched by the warmth and affection with which I have been welcomed. Manipur is a land of resilience, courage, and extraordinary cultural richness. Over generations, its people have enriched the nation by contributing immensely to diverse areas including sports, the armed forces, art and culture, and public service. Today, I am pleased to have inaugurated a number of important projects that will further improve the quality of life of the people of Manipur. These projects in diverse areas of tribal development, agriculture, infrastructure, electricity, drinking water, education, health and sports reflect our commitment to building a more modern and inclusive Manipur. The projects for which foundation laying has been done today cover a wide range of areas like infrastructure, handloom and handicrafts, tourism, electricity, drinking water, security and administration, health and sports. These sports projects will generate employment, improve infrastructure and accelerate economic activity. They reflect government's commitment to inclusive development and empowerment of the people of Manipur. Over the past several years, many initiatives taken by the Government of India for connectivity, health, infrastructure, education and rural development have brought tangible improvements to people's lives. I am aware of the pain that the people of Manipur have gone through following the unfortunate violence. I want to assure you that taking care of the concerns of the people of Manipur is highest priority for us. My government stands with every affected family. The Union government remains fully committed to strengthening harmony, ensuring security and supporting Manipur in its journey towards stability and prosperity. The government is also committed to promote equitable development across the state and will ensure that the fruits of development and progress reach each and every corner of the state. Manipur has shown remarkable improvement on several indicators of development. This has been made possible due to close cooperation between union and state governments and most importantly by the hard work of the people of Manipur. Later today, I will be interacting with internally displaced persons here in Imphal. Manipur is the gateway to India's vibrant engagement with Southeast area. Its youth, culture and natural beauty make it a state with unlimited potential. Manipur is also known for its self-empowerment
and women empowerment. 2 days ago, I had the privilege of honoring 4 women from Manipur among winners from across the country in the National Handicrafts Award ceremony. The historic Nipulal of women's war were waged twice during the early decades of the 20th century by the brave women of Manipur. They succeeded in making the colonial and feudal powers to accept their fair demands. Tomorrow morning, I will have the good fortune of paying floral tributes to the great women at the Nupilal Memorial Complex. I salute those brave women warriors of Manipur. They inspire every Indian. The flame of national pride gets brighter, and Moirang, just a little distance away from here, where heroic soldiers of Azad Hind Fauj hoisted the Indian flag in 1944. In the honor of the brave hearts of Manipur, Mount Harit in the Andaman and Nicobar Islands has been named as Mount Manipur. We are assembled at the place throbbing with glorious chapters of our history. Ladies and gentlemen, nature has endowed Manipur with exceptional gifts. I have been told that Loktok Lake is the largest freshwater lake in the northeast. It has the only floating national park not just in India but on the entire planet. The valley and the hills of Manipur has unrivaled natural beauty. The interesting game of polo originated in Manipur. I watched a polo exhibition match earlier today. I was impressed to see the women of Manipur excelling in this sport, demanding highest level of speed, strength and skills. Manipur is known for its excellence in various sports and games. The people of Manipur are talented and hardworking. I am sure that the people from the valley and the hills will remain together with renewed harmony and take the state to great heights of prosperity and happiness. I urge the people of Manipur to continue supporting measures for harmony and development. Let us together strengthen Manipur as a state where every child feels safe, every woman feels empowered, every community feels included, and every citizen moves ahead towards a bright future. Thank you. Thank you. Jai Hind, Jai Bharat. Sigi President Draupadi Murmu gi numit nini gi khongsit asiga mari leinana tongan ba lalhulup singna kokiba total shutdown na lamdam sida sauna saiting piri total shutdown asina mai ising press media emergency na chingba komthokpa natana imphal manungi maru oiba kaithel sing thong hangna khidre tongan ba district singa pauna riba passenger puba gari sing chen bagi chang hanthaki school college amasung tongan ba loisang kaya su total shutdown asina maram moraga kana khidre IDP sing Kokomi madi miyam ga loinana ngasidagi relief camp sing da hing yarek tuna khongjang changsilagani haina Kokomi na hairi IDP sing yum da hanjal halu haina December amadagi hona lamboi khungnang khongda IDP sing CSO madi Kokomi na sangshili wakat mi famga mari leinana pangthokpa pawgi mi famda Kokomi gi convener kuraizam athobana wafam se phongdo khibani President Draupadi Murmu na India gi constitution na piriba fundamental rights matpiriba Manipur gi miyam da phanghalamgadra haina Kokomi na hangli leibak sigi mafam amada citizen amoina sahi ani makhai hena satpa yahanbagi ningtamba du president na piramgadra amasung IDP sing kaidongai mayum da hanjal hangani haiki athobana makhata na
लेंगाका सेंटर अमसुंग स्टेट की थाकता तांका कयादा थोकना वारी सानबदा डिसेंबर फाउबदा चिंखोंग चिंगया नकना लेबा आईडीपी सिंग युम हंजिल हनगनी हाइकिबा दु ngasi numit 12 ni khakta ngaishilakle hojik faubada mapung phana thabak paikhatpa mami tadabadagi tang amadagi hoduna wakat mifam asi satharakpani IDP sing kokomi amadi lebak miyamna sangshiliba mifam asi taraina laurabadi hena kanba khongjang sing lakani khongjang asigi saruka moina ngasidagi hona kokomi ga loinana miyamna sajiwa relief camp ta ahing yarektuna khongjang changshinba horagani haiki Constitution na piriba ekhoi rights obligation kudimak guarantees kudimak soida yongani haidana madu punamak adugi leibang mapu oiriba constitution gi mapu oiriba fundamental rights ki mapu oiriba India gi president na Manipur da lakma tamda mana unaba laiba lak kun henba praja gi fundamental rights pidana lairibani masi pidana lairinge manung sida mahangna laiba se fundamental rights aji piram gadoribra ekhoi gi constitutional guarantees adu thamam gadoribra aiba wahang asi IDP singi mau chinjara kanda kokomina India gi president koi madam Draupadi Murmu gi mafam da koi kai khumna jaba galoina na koi wafam asi angachari fundamental rights tu gi manung challiba ekhoi na ekhoi gi isa gi iramdam da chaning mafam da chatpa yagani haigana constitution da iraga thamiba por do ngasi ekhoi da chahi ni makhai yahandana thamiba se yahallam gadoribra marai bak thiraba masagi maramdam da refugee magumna lehalliba mioi lising kaya se makoi sing asi mahangna lainge matamsida karamba numit thagi numit phabugi manungda masa masagi mayumda hanjalan longgondo do haibaje masigi chap chaba wafam ma president na miyam da thambiramu haiba wafam simaga tamjagi kariguma mahangna laga mafam asida thorom yorumaga mahana mapu oiriba constitution mahana mapu oiriba ekhoi gi damakta soidana ba silliba ekhoi gi fundamental rights adu mahana piba ngamamdana hangiba taragadi mahaga si ekhoi gi president ni haina ekhoi na lobam thokpra thoktabra haiba wahanga si ju mahagi phada tamjage असुम मरान खंगदना मतंग मतम सादना इरांग होबना मांगजाबो ओइगनी हाइना या स्कूल केंद्र के एमएलए सुओरिबा स्पीकर थोक्सुम सत्यब्रतना ngasi yumnam laikai awang leirekta नौना साबा श्री श्री राधा मंडप संगाबगी थोरमदा हाइख्रे एमएलए गी लिसिंग मखादा मियामदा खुसनकिबा मंडप अदु लाख निफु संगना साकिबनी हाइरी थोरमदुदा laikai अदुगी मियोय कया सुसरुक याखी स्पीकर ना केंद्र सिगी वेबा सौखत थोरांगी लंबी सोरोक अमसुंग मियामगी तौबा याबा थबक मियामगा तानरगा पाइखननबा थौरांग तौरी हाइकी मियामगी लेंगाक लेदबना तौनिंग थबक कया मतम साना तौबा ngamdaba सिगिदमक्तसु नुंगाइतबा फुंगदोकी ISTV न्यूज न हंगबा वहंगदा इंडिया की प्रेसिडेंट ना मणिपुर लाकबा सि यामना फै मियामगा अवाद पातानबा मदि ओइरिबा मणिपुर की प्रॉब्लम सिंग खंगलगा महाकी ओइबा करी थबक लोखटकनी हाइबदु येंगबा ताबनी लोनना IDP सिंग मसा मसा की युमदा अथुबदा हंजल हनबा हाइबसि PR लेंगाकना अथुबदा सिनब फगनी IDP सिंग ना मियामदा चंगबा फंगदबा सि नुंगाइते PR लेंगाकना शांति पुरकना होनरिबा सिदा मियामनसु मतेंग पांगबा मथौ ताई हाइकी मतंग मतम सादना लानबा सुंब थीदना मियोय खरना हेक्ता हायरगा मियामना इरांग होबा सि तोहनिंगदे मियामगी मिहुत लेतबना मियामना अवाबा कया अमा थेंगनरी हाइकी होजिमकी आइडिया लेजदे अगर खनजबद राष्ट्रपति शासन लेंगे मनुंगदा राष्ट्रपति न मफम चटप है चुम्बरान खल मरम मैम की अवाकत तादना होजी सस्पेंडेड एनिमेशन लेबनीना मैम की रिप्रेजेंटेटिव सिंह हाइतारे सिदे अवाकत फम लेरक्तबसे सिना मरम ओरकांदा मोइना लापीदना हेन फब थमिहां तौबिरगा मैम की फनब सिनबिरकनी न थाजै मरिंग फुरुप की ख्वाइदगी चौबा मदी मिसिंग याम्बा कुलवरिबा
Maring Purup ki khwaidagi chawba ma di missing yamba kuloiriba Tengnopal district ki masui khul ngasisu saukhat lamjel dagi nathaiduna adumak sothaduna leiri haina masi women society na mari lenaba singi pungning singsilakli wafam singasi masi women society amadi masi social welfare club linkhat kiba chahi yankhai shubagi golden jubilee gi thoramda MWS ki founder member S Darsimna phongdokhibani Masi khulgi multi-purpose hall the pangtokpa thoramduda mahakna chahi yankhai rom gi mamang da leiramba masi khulgi saktam dagi ngasi ohong bakhara urabasu saukhat lambi dadi sumnatagi chada tara fauba yobungamdri subdivision office leiriba khul asigi lambi thong phattabagi mathakta toti sing phangdaba amadi mai chang naina laktabagi awaba khunja singna mayoknari haiki magna makhata na maringi yumthom chamanga hena khundaduna Kulasina ngasigi people masi yonana bohonarapada women society asina asobo thodang lawduna lakli kulasida mayai ka bachinjak sizinabada athing bathambata natana yumthong khuding senthok leinana bohonaduna hogalakli banaha singbu awangba mahi masin tamba thaba ngamnana ba honarakpagi mahi khara makhaidi chaba horakle haiki Nakalamoromda haukiba chahi ahum lomasida Manipur wariba phibam masi yenglobada mama ama oina thamoi shokningai oi mioi bahaibasi nongmasu khanagani adubu ngaihak shaunarabasu phathanaduna mahoksagumna tangdu leitaba nungsi sanana leminaba Manipur gi phibamda hanjilaknana bohonaminasi haina magna phongdoki thoramdugi manung chana masi khulgi bungchungda golden jubilee celebration ga mari lenana monolith ama MSME PCI Nagaland and Manipur gi deputy vice chairperson Temido Makungana Maikum Hangdoki. Amarom chatle nungai pham leite hoi aikhoi budi khambal leite ko adurasu laiminna banina matamdu dadi aikhoi di hairok chatlaga laining ba makhai laikini makhoi laklaga aikhoi yumda laining ba makhai laikini kari sumani aduni haina khaina de adu handaki aikhoi na sum yengbada yam nungai tre yam thuna chamthoklaga hanagi gumna nungsi na karam haina tawraga halakadra haibadudi aikhoi na di khangdre sembangamdre adubu medai ijin inaw singnasu khara thongak piba kok piba marandu ya biba kuki khoinasu maran ya biba natrabadi aisu ngamnangai tawba masu ngamnangai tawr loiphom leiroi aduna kanano thanaraga masigi irangsi thuna loisinba haibasidi aikhoi sida leiriba nupi sing aikhoi imai khoina yamna pamba thabakni sidi ISTB This is a hospital Gapuna Kusamnaraga free eye screening and cataract surgery camp ma ISTB office to pangthokre camp adu da ISTB ki management ISTB ki staff sing sarukya ki hiramsida ISTB ki general secretary RK Purnajatna campus da ISTB na is a hospital da haijarubuda harauna yarakpada thagat pa phongdoki ISTB ki staff sing med ki problem leibara haina check tokthokpagi tangai fadaba lakpadagi campus si pangthokpani haiki Caesar Eye Care Foundation amadi ISTB ga punna sinminaduna free eye screening and cataract surgery camp ama ISTB gi hall da pangthokli masida akoi ISTB gi main oina akoi staff sing the executive sing sahi ji khaga loi yamabani na mit na leira ko maida akoi na ISTB na Caesar gi da hajaru bada When a harana and a season to meet Lepirectana, so I don't know Pangtok Jabani. I see the hospital to Tagap Pondukari. Thasiki Taramarida, New Delhi, the Liba, BJP National Office to Pangtoka, the Bamifam da Manipurgi BJP MLA sing, Laknan of Haida Kre Heidi. ISTV News na Fangba Power Magimatungina, and the KMLA Kongchada Manipura, Anoba Langak Amagin Magda, Wari Sanadabasuyai Heidi. Adubu Lairiba MLA Singi Maraktagi, Karam Karamba MLA Sing Saruk Yagadagi Habigi Matangdadi, Sapsaba Kangbangamdri Heidi. Imphal Kangchup Tamenglong Lambi Semba Matam Queen Leptuna Ladibasi Governor na Orange Festival Yauba Lakpagi Mangwaina Semba Hodrabadi Makal Makagi Kongjang Sing Shilagani Heidi.
Tamenglong CSO singi convener Ariang Panmai nak pudiak piduna thadrok cherol magi matungina Imphal dagi Tamenglong yoba amadi Guwahati yobada khwaidagi tienba lambi oigadoriba Imphal Kangchup Tamenglong amadi Tamenglong Mahur Road asi lisingani tara tarukta lupa crore lisingamaga chama tara mari changna sembada thabak paikhat kibani adubu ngasi phawba mapung phana loisinba ngamdaba asina miyamgi sathok chasinda khudong chadaba kaya mayokna halle atuba matamda lambi semba amuk haunanaba Manipur gi governor da memorandum kayarak hana pisinkhre governor na December gi ani suba chayolda Orange Festival yawba lakatoriba sigi mangoinana semba haudrabadi CSO singna khongjang changshilagani haiki Khungangi angang sing Fazana sembirabadi afaba sanaroi ohenbada aruba oide haina lamlai kendra ge MLA case bomchana mahaki mideng makhada kendra sigi nongpok hairokta nongna semgatliba sanabung yengshin besatpada fongdokre ibomchana makhata akibada khungangi lam daliba miyoi ayamba lairba oiba maramna mokoigi masa masu sing awangwa thaki mahi tambagi talent leirabasu tambang ngamnade Hauziki matamda awangba thaki mahi tamba phangdre haina ningba kaina leitragasu sports ta mai onsin bada chapsana mai pakpa punsi oina hingba yare seliting tingdana mating leiba sanaroi thorakpada manak nakpada sanabung thamba tangai fade khanbadagi nongpok hairokta football sanaba yargadaba sanabung ama semgatpani haiki angang wari matamdadi angang singse lairaba imung oiragasu mama pada loina ngaraga hingbunina moina bhar kaimta podeba hingbugi sigum matamsida akoi sports sida moina pamjaba moina hileba line da fana sports sida senka pita digi hujiki paisa isang jangdana moina sports sida national gi international gi level da yo kungam taragadi agata lemna mangre numero oina football na masana sidi national ki oina sapangam prabhavta khoi state level da phaba club da sanaba kanda khara adana sanaba player oida gadi moi season lamada moi gi hingba ya ki pesa du phangya Nongpok Herok Village Development Committee ki Secretary Laisang Them Norena khulsida matik chaba sanabung leitabagi waba ma leirakpani Kunja Singh na matik chaba sanabung ama thambagi apamba leiribasu semagat pangamdana lakpa adu lamlai kendra ge MLA ke sibomchana thawai yauna honaduna sanabung ama samgalakpada thagappa fongdorakli Singzamai Oinam Tingelda leibai khoi club ki General Secretary Oinam Prabin Bhushan na mahaki mapok numit ka mari lenana Relief camp ta leiriba singda mateng pangkhre chahi ani henna mayumda hanjanba yadana relief camp singda sangjapam lodun leiriba singda miyamna mateng angamba pangminabagi manung channa urup ta leiba urup higher secondary minority girls hostel da hangba relief camp ta leiba singda mateng pikhiba duga mari lenana Oinam Prabin Bhushan na sahi kharagi mamangdagi maki mapok numit ka mari lenana children home old age home singda angamba mateng pangdun lakpani handaki chahi asigi oina more amasung atai mafam singdagi lanjelaktuna urupta saidang libasinggi oina cheng yauna chanana polam sing mateng oina pikhi Oinam Prabin Bhushan na relief camp ta leibasingna thengnariba waba ichilena wama oina angamba mateng asi pangbani nomadi soidana ichilena sing makoigi mayumda hanjilaga mahushagumna ingna chikna soidana leiba oirakhigani matam adu phawbadi kanagumba singna masa masagi mapuk numitna lakpada Ichilena shingi awabada saruk yabu oina angamba mateng pangminasi haina apil tawki Thobal district ki Hayalabukta leiba MOB ST Academy of Sainik Nabodia Foundation ki humsuba chahi gi mifam galoina tongan ba competition singda makok mathang taraki ba academy gi mahiroi chani ga subna taruk pungning thogot pagi thormama pangthokre Tungan ba organization singna sinduna Sainik Nabodia yauna chahi sida pangthokiba national level state level amadi district level competition singda makok mathang tarakhraba academy sigi mahiroi sing taramna upgi thoromdu da saruk yakhiba academy sigi managing director Manoj Seshabamna hai aikoi gi tungi yumbirel orakaduriba mahiroi sing sida tongan yamna value leiba mahi khutambi ama piba pambadagi academy si linkhatkibani Hauziki matamasi yamna competitive oire school gi syllabus adu khakta khanglaga punsida mai pakpa haibasi ngamlaktre maramasana academy asigi mahiroi singna tongan ba competition sing mayok nabada yamna laiba mongda mahi tambiri maramasimangna academy asigi mahiroi singna competition singda makok mathang taba ngambani
mahiroi guardian singna academy asina ngasi fawbada pangliba mating asi thagat ningai ni makha tana su academy asida sarjok pibiu haina manojna miyamda appeal tawki panbatai ngasigi thoramatuda saruk yakiba guardian singna su academy sigi oza singna masa masu singbu sembi bada lawriba thodang singbu thagat pa phongdok nakhi Kumbi Kendra Progressive Farmers Association na Kumbi Kendra ki tungan bamafam singda thawai yaw balomi singda ningtham gi maru marang sing amasung fertilizer sing yan thopagi thoramama Kumbi asigi wangu nauda khongda pangthokre Manipur Sarkar gi lau singu loisangdagi pirakba hangam maru amadi urea har sing amasung Kumbi Kendra Progressive Farmers Association gi maikei dagina thawai yaw ba khangat balomi singda alu mairen khongdrum amadi tilho maru sing lomi singda yen thokhi thoramduda DAO Bisnupur IS Manihar, District Horticulture Officer Bisnupur S. Susila, Kumbi Kendra Progressive Farmers Association ki President S. Dinesh Amadi Atai Miyoi Kaya Saruk Yaki. Rabi crops amadi fertilizer yauna Makhal Makhagi Ningtham gi maru marang sing lomi sing da yentopagi thoram dugi matang da Kumbi Kendra Progressive Farmers Association gi advisor L. Sanayai mana government ki maike digi lomi sing gi namakta pitharakpa agriculture amasung horticulture gi item khudingmak matam sana lomi sing da pibi baga loinana mathau taba fertilizer sing su leibak yang mathau sing politician sing gi khud changhandana lomi sing da haktheng agriculture department na mathau taba sing taseng na low ujaba ingkhol koijaba potho puthok lomi sing da pibiu haiki irang asina ngasi fawbada low uba yadana leiriba lofam sing pithok tana leiriba compensation sing lengak na atubada pithok piu haina su mangna appeal tawki International Human Rights Day Observation Thoram Jiribam dasu RK Sanatombi Devi Vidyalaya School gi auditorium hall pangthokre All Jiribam Mairapai bi All Jiribam United Clubs Association All Manipur Women's Voluntary Association Jiribam branch amadi Manipur Students Federation District Committee Jiribam nu sinduna pangthokpa thoram duda AJMP ki President S. Susila, Ajuka ki President M. Maipak Sana Mangang, Amawabha ki President T.S. Priya Darshini, MSF District Committee ki President T.S. Samananda, Madi R.K. Sanatombi Devi Vidyalaya School ki Principal S. Maniton Sarukyaki. Ajuka ki President M. Maipak Sana Mangang na haikibada, aikoi ki right khangdabana maram oraga, khudong chaba amasung thokaningdaba thodok kaya ama thengnari, masina isagi hak fawba phangdaba kaya su yauri maramaduna aikoina miyoiba ama oibagi hak sing khangba tangai fade maruoina pikliba angang haibadi mahiroi singdagi horaga khangbagi tangai fadaba lei haiki Sangai Festival boycott ki mayok ta lepluba MLA ani thongam Biswajit Maitei Thongju Kendra amasung Thonawjam Basantu Kumar Nambol Kendra hairiba misak ani asigi mathakta social boycott thambaka loinana general election gi vote lepadasu sahi taret athingba thamjanbagi warep KCP MC Progressive ki standing committee na lawre haina KCP MC Progressive ki information and publicity secretary Mahai Khomba Maidaina khudek piduna thadoropa cherolamana hairi cherol sina makhata na paisa gi damakta KCP MC Progressive na thorakiba nati miyam gi ihul khangna thabak tawgani Party na MLA ani ki mathak thamliba social boycott asigi mayokta kanagumba laikai club organization family gi luhong khongdongba Sorat Deva Karmana chingbada barton tawduna yawhalamba taragadi maduda changjafam piriba barton tawramliba imung manungi awafamda tarakpada masa masa gi maral oijagadabani haidi Thongju amasung Nambol Kendra ani da leiriba BJP mandal gi president secretary MLA sing khuchabi pradhan member jila parishad member khudingmaksu party da athoba matamda pau phorkadabani hairi Sangai Festival boycott lei khangna saruk yaruba print and electronic media singi kuthangda sengdok sengjen toraklibu singbusu athoba matamda pau phorkpana afaba khongthang oigani hairi Sograkpam Hemanta Elias Tolhan amadi Laishram Tomba Maitei Manipur State Sumang Lela Council gi mathang shina president secretary gi pham puba mioi ani asina makhata na utlai palai tawduna leiragadi tungi mirolda lamdam nadanaba chapsaba wayel party na pigani hairi Sangai Festival boycott ka mari leinana paisa gi demand party gi maikhum uppaga mahik kharana tawrakle haibagi marik chumba pau KCP MC Progressive na fangle hairi hairiba mahik sing aduga lautunarga boycott ki namada
सगुन तौरगा पैसा हेक पिथोक लंबा तारगदी केसीपी एमसी प्रोग्रेसिव ना अकन बचेराक पीगनी हाइरिबा गैंग सिंगदुगा लौतुनदुना मियोय सिंगसु अथुबा मतमदा थिगतलगा थबक पाइखतनबा ऑपरेशन तालिबान हाइना मिंगथोनबा ऑक्सिलरी फोर्स अमा सेमले हारि ऑक्सिलरी फोर्स असी कैप्टन जापान अमसुंग कैप्टन थौपांगबा मैतेना लुसिंगदुना थबक हौरगनी मियामना सपोर्ट तौबियु हारि पाउगी मरकसदा ब्रेक मतंग लौमिनसे Sangai tutorial kwa kathel ki class 10 ki revision course lakliba December 15 dagi class hauzaragani class 9 amasung 10 ki foundation course kina lakliba January 5 dagi class hauzaragani akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kolda lakpiduna akupa marol tanabiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme maki gano Azab thammo Sigi yumse next TMT na checksin na laksilaga thamlo bani ne Dadarang se Juhar habaga amta kidarbo Asumna mayamna machalbo option dugum masigi yumasibu asoyangan kokadabagi next TMT na napseli next TMT Johar habadi ngakokna na basembani German technology sina bana concrete ka tokna tinaba matamda kapang amuk hena angle adli extract TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ki class 10 ki revision course lakliba December 15 dagi class hauzaragani class 9 amasung 10 ki foundation course kina lakliba January 5 dagi class hauzaragani akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kolda lakpiduna akupa marol tanabiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme maki gano Azab thammo Sigi yumse next TMT na checksin na laksilaga thamlo bani ne Dadarang se Juhar habaga amta kidarbo Asumna mayamna machalbo option dugum masigi yumasibu asoyangan kokadabagi next TMT na napseli next TMT Johar habadi ngakokna na basembani German technology sina bana concrete ka tokna tinaba matamda kapang amuk hena angle adli extract TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tat ब्रेक तुंगदा मोहना तरा नोक्सरी मखा तरकपा पाव पिजरी इरमदम सिदा मदी इंडिया दा शांति पुरकनबगिदमक्ता कांग्रेस पार्टी की मपांगल कनखत हलसी हाइना खांगाबो एससी एमएलए ओक्रम सूर्य कुमार न फोंगदोखरे वाफम असि डिस्ट्रिक्ट कांग्रेस कमिटी थोबाल की मतम सांगना एग्जीक्यूटिव मेंबर वरंबा संगाई युमफम चेरापुर लौखोंग पातगी मोहम्मद अब्दुल जबार ना इखंग खंगहौदना लेखिदबग मरी लेनना ngasi khangabok block congress committee na sinduna KBCC gi office ta pangthokpa awaba phongdokpagi mifamda phongdokhibani party asigi pangal kankhat hananabagi damakta manipur gi mafam kaya da satuna honaramba miyoi amani haibaga lonana manipur da amadi india pumbada saukhatpa amasung santi leiba leibak ama amuk hana oihanba ngamnabagi damak congress party gi karmi singna kanna honaba tangai fadi haiba wafam sing magna phongdokhi कांग्रेस ने हेड कारक पदगी दी कांग्रेस ने हेड मणिपुर ने सरकार सेवक पदगी दी मतंग लाकी ना माइना यामना नुसीना यामना देयर ओइना माइना पदबीरकी हाय अमुक्तंग अखोइगी कांग्रेस पार्टी जी केंद्र सिदा खतना डिस्ट्रिक्ट सिदा स्टेट सिदा खना चानाबा मयाम से अखोइ कुछन मिनरगा मणिपुर सिदगी हौरगा all over India की मफम कया दसु संतोखरगा कांग्रेस पार्टी से यामना मपांगन कनबा इंडिया से अफाब इंडिया मा भारत से अफाब भारत अमा कंट्री से चखुतपा धर्मी नाइदबा चखुतपा इंडिया मा पोरपुनबा कोइ पुन्न होने मिलरसी
District Health Society Thobal na sinduna salib chahi lisingani kunmanga gi district level asa convention ngasi Thobal wang matabada leiba CMO office Thobal gi complex ta pangthokre. Thoramdu the District Health Society Thobal gi chairman suoriba DC Thobal Hana Kamai, CMO Thobal Dr. Y Nokul, District Family Welfare Officer Thobal Dr. KS Trusty, District AIDS Control Officer Thobal Dr. Y Bizendra, Nodal Officer NP NCD Dr. M Bikramjit amadi District Malaria Officer Dr. L Lalit Kumar athoiba mithung sing oiki. Thobal District ki manungda leiba punba asa worker chani humputaru ki manungda thodok hendok laba asa tara bu khangatuna Best Asa Award sing athoiba mithung sing na yenthokhi. Athoiba mithungi warol piraduna DC Thobal Hana Kamaina aikoigi asa workers singna health sector singi damakta loriba thodang asi asuki matik chawi asa sing yaudrabadi health sector awaba moigani makoigi thodang di doctor amana toriba thodang asidagi shu hena chawribani haina asa singbu apenba phongdok laduna makata na asa singna mahoksa gomna harau minuka loina praja miyambu loina biu hena phaba health sector amu oina bhona bada saruk yabiu haina appeal tawki. Kumbi Municipal Council gi Ward number 2 Kumbi Setupur Maya Lekai da leiba Guru Ahum gi taramangarak suba Mapo Kumon Thoram Guru Ahum Seba Committee Kumbi Setupur Maya Lekai na sinduna pangthokre. Guru Ahum gi taramangarak suba Mapo Kumon Thoram duga mari lenana Kumbi Municipal Council gi Ward number 2 gi hanwaraba Al Oirabi Singh Mapamadugi Guru Ahum Seba Committee na ngamjaba khudol tambaga lenana Thoram pangthokki. Lamdamadugi Lekai dugi masak naiba miyoi singsu saruk yakhi. Founder Lai Mayum Bikram Sarmana Fongdoki Bada Thoramadugi Matang da Wafam Kaya su Fongdoki. Ningol Club Amadi Humanity Service Foundation Ani Pulaga Eco Network Manipur na support Togduna Federation of Civil Society Organization Folks ki meeting Makada Jawaharlal Nehru Institute of Medical Sciences Janims ka kusam naraga Janims Blood Center da Athobi Ima Singh the Kathuk Chabe E Haiba Timda awareness come blood donation camp ama pangthokre. Camp to the folks ki President BMI Masahana Hai Aikoi na Mui Bigidamakta Noriba Icha Weba Singna blood donor mo oiduna Thokpirakpa si Yamna Phaba Kunai Shida Sangba Yumbi mo oiduna Awana the Seba Tauraga Lakliba Thagatingai ni Haiki. Ningol Club ki Vice President Morang Them Pramesurina Dising Machamapul Kuntrama Panda Loilam Sandokpa British Samasung Karbarola Singamanaraga Iramdam Biseng Mapanda Thadu Kibadagi, Kusem Gichak Tang Batokuna, Saba Pangdabagi Pibam da, Sel Lena, Cheng Wan Bapanglakta Bapibam Sidagi, Imasing Akan by Iho Hoduna, Tawai Katoki. Imasing Adugi Wakalonadu, Nasigi, Lehoriba, Masama Sui by Quena, Tung Ilagasalasi Haiba Wakalonda, Imasingi, Katokba Mashung, Tonapa Badubu, Ikai Kumnaduna. Athobi Ima Singh the Kathok Chab E Haiba Timda Nasigi Blood Donation Campasi Pangthokpani Haiki. Nupi donor Singh Yaw na punna donor kun mangana Thoram to the EPK. Athobi Ima Singh the Katpa E Haiba Timda Ningol Group Amadi Humanity Service Foundation ga Pulaga Federation of Civil Society Organization Folks ki meeting Makada Janims Blood Center ga kusam na joduna shuguma blood donation ke masi pangthok jobane akhona EP ba matamda kanamta da mangjo balaite mayam punna magnuju blood donor ominar ga thawai kya ma kanminaje duga akhona EP ga igi dakar loi bimiyo kya ma nadi mogi punshido kanba phangani habwa khalun duloina na Thobal District United Women's Development Organization Thobal Ima gi President gi Tho Pubirambi Ima Sapambi Molana Khanghodana Masagi Anaba Mana Maram Warga Laikidabda National Identity Protection Council NIPCO na Thamoi Shokna Awaba Fongdorakli Laikidrabi Ima Sapambi Molagi Thawaina Mapugi Laikolda Ingna Chikna Leiba Oirasanu Amasung Laikidrabi gi Imung Manungna Nanghoriba Awabadasu NIPCO gi Thomi Singna Saruk Yari Haidi Nongada Relief Camp Talaiba Gwalta Bidagi IDP ama Masagi Anaba Mana Maramuraga ngasi Laikidraba IDP Dugi Ming Nongtombam Razen Kawi Ngarang Masagi Anaba Mana Maramuraga Hospital Pukatpagi Tangai Fadaba Lairabasu Sel Laitabana Maramuraga Pukatana Laibadagi Lamlai Kendrigi MLA case Ibom Sana Kudakta Pukatlaga Laikanaba Horaba Matunda Laikidabani Haidi Relief Camp to the Laiba IDP Singi Maikaidagi Laikidraba Razen gi Thawai Kalhobangam Dragashu Lamlai Kendragi MLA na Sangba
sel puthokani haiduna imung manungna layengbagi upai amata leitabagi awawa mayoknabada mateng pangbada lehoriba imung manung amadi relief camp ta leiminariba inmate singda thona ama pibiba ngamle haina phongdorakli. Thobal District United Women Development Organization gi President Ima Sapamongbi Bimolana Laikidabada Thobal District United Women's Development Organization Thobal Imana Thamoi Shokna Nungaitaba Musung Awaba Phongdorakli. Loinana Ima Leibaki Damakta Lauramba Thodang Sing Adumak Ningsingduna Leihoragani Hairi. Sapamongbi Bimola Leimana Kanghaudana Laikidabada Kongjom Circle Meira Paibi Forumna Awaba Phongdokre. Ima Sapamongbi Bimola Leimana Laikidaba si Kongjom Circle gi amadi Manipur gi arangba maira ama mangkhibagumani maki thawaina lairam lenda ingna chikna leirubu oirasanu haina forum gi secretary Mutum Ongbi Nirmala Leimana phongdorakle. Sahi tara taruk Bisnupur District Ex Servicemen Association gi General Secretary wena thopuramba yungkhaibam ibo yaimana khanghaudana leikidabada association gi members singna waba phongdopagi thoram Moirang Oksong Bung Leikai Leiba Association gi office ta pangthokre. Association ki President Hemam Sarat amasung VP Haisnam Nilamanina Mayai Tangbal Lauduna Association ki General Body Mifam Galone na pangthokpa awaba phongdokpa duda Virnari Singh amasung atei Thopuba Singh amasung members sing sarukya ki Ibo Tombi Laikidaba Sina Maram Oraga Association ki hangduna leiriba General Secretary ki Thopuna Bagidamakta ngasigi Mifamaduna Voice Bota Association ki Executive Body ki members wariba Retired Honorary Lieutenant Tongbram Bimol Singbu General Secretary ki Thopunaba Yanaba Leitana Khankre. Hauzik loisilakpada maruoiba pau amuka hana pizari. President Dorapati Murmu numit nini gi khongsatta ngasi nungthil Imphal da thunglakre. IDP sing kokomi amadi miyam ga loinana ngasidagi relief camp sing da hing yarek tuna khongjam sangshilagani hairi. Asum aran khangdana matang matam sadana irang hobana mangjaba oigani haina speaker Thoksom Satyabratana haikre. Masung Maring Purup ki khwaidagi chawba khul oiriba Tengnopal District ki masi khul ngasisu Saukhat Lamjel dagi nathai duna adumak shotha duna leiri. Masig loinana hauze fawagi oinadi ISTV News matang sida tension jari meeting tabi di pun makpu amuka hana forum jari.